ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯑꯦꯂꯣꯟ ꯃꯁꯛ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯔꯇꯪ ꯉꯁꯤꯗꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯦꯂꯣꯟ ꯃꯁꯛ 28 ꯖꯨꯟ 1971ꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯁꯦ ꯑꯍꯨꯝꯅꯤ꯫ ꯑꯍꯥꯟꯕꯗ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ, ꯀꯦꯅꯦꯗꯥ ꯑꯦꯟ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅꯤ꯫ ꯑꯦꯂꯣꯟꯒꯤ ꯃꯄꯥ ꯑꯁꯤ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥ ꯃꯆꯥꯅꯤ, ꯏꯔꯣꯟ ꯃꯁꯛ ꯑꯃꯁꯨꯡ ꯃꯃꯥ ꯃꯤꯌꯥ ꯃꯁꯛꯀꯤ ꯃꯆꯤꯟꯃꯅꯥꯎ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯑꯦꯂꯣꯟꯒꯤ ꯍꯧꯖꯤꯛ ꯆꯂꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯁ꯭ꯄꯦꯁ ꯑꯦꯛꯁ, ꯇꯦꯁꯂꯥ, ꯕꯣꯔꯤꯡ ꯀꯝꯄꯅꯤ, ꯅꯦꯔꯥꯂꯤꯡꯛ, ꯑꯣꯄꯟ ꯑꯦ.ꯑꯥꯏ. ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅꯤ꯫ ꯑꯦꯂꯣꯟ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯃꯤ ꯑꯣꯏꯅ ꯁꯤꯡꯊꯥꯕꯤꯅꯔꯝꯗꯦ, ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀꯝꯄꯅꯤꯗꯤ ꯖꯤꯞ2꯫ ꯀꯝꯄꯅꯤ ꯑꯁꯤ ꯌꯣꯟꯕ ꯀꯥꯟꯗ ꯃꯍꯥꯛ ꯃꯤꯂꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯦꯁꯂꯥ ꯀꯝꯄꯅꯤꯁꯨ ꯑꯃꯅꯤ꯫ ꯇꯦꯁꯂꯥ, ꯃꯥꯔꯇꯤꯟ ꯏꯕꯔꯍꯥꯔꯗ ꯃꯥꯔꯛ ꯇꯥꯔꯄꯦꯅꯤꯡ ꯃꯣꯏ ꯑꯅꯤꯅ ꯍꯧꯗꯣꯛꯈꯤꯕ ꯀꯝꯄꯅꯤ ꯑꯃꯅꯤ꯫ ꯀꯝꯄꯅꯤ ꯑꯁꯤꯗ $70 ꯃꯤꯂꯤꯌꯟ ꯊꯥꯊꯈꯤꯕ ꯑꯦꯂꯣꯟ ꯃꯁꯛꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟ ꯐꯝ ꯐꯪꯈꯤ꯫ ꯑꯦꯂꯣꯟꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ 24 ꯆꯦꯌꯔꯄꯔꯁꯟꯒꯤ ꯃꯄꯨꯅꯤ꯫ ꯑꯦꯂꯣꯟꯒꯤ ꯀꯝꯄꯅꯤ ꯃꯤꯌꯥꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯁ꯭ꯄꯦꯁ ꯑꯦꯛꯁ꯫ ꯃꯁꯛꯅ ꯀꯝꯄꯅꯤ ꯑꯁꯤꯗ $100 ꯃꯤꯂꯤꯌꯟ ꯆꯥꯝꯃ ꯊꯥꯊꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯗꯤ 2050 ꯐꯥꯎꯗ ꯃꯤꯑꯣꯏꯕꯅ ꯃꯥꯔꯁꯇ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫